pulai pokpi thoba na train tawraba amadi experience leiraba oza sing academic career gi haithoi singthoi ba ningthi zaraba career sing leiraba amadi co-curricular activities amadi excellent communication leiraba oza sing kaujari ahanbada English ki oza ani mathangda MIL post masing ani mathangda social science post masing ani mathangda warden masing ani nupa ama nupi ama mathangda maths post masing ani mathangda science post masing ani mathangda panjari basing asigi qualification master or bachelor in concerned subject walk-in interview February date 7 2022 and 15 February 2022 akupa marol gidama call tobiu 7005154552 loinana 8974832505 Dynamic Academy of New Generation Sangayumpham Pulai Pokpi Thobal District Manipur Break ki matungda taram noksari hauzik lanthok-sari live phone in program adong ya pamai shei khanbagi thoram ngasigi ahanba caller lokotjagi hello good morning madam ai nongoi bunga yang pali dagi mangon jaune taram noksari karam mai shei madam film shei koi gi maicha ki lata mungesa ga kainoga aibam sam ga sakpa laklo na haibado adu mutta tajagi madam hoi ado shei shi kana kana taminagani haibiu maruk mapang kari swasa ro madam koi gi legendary singer si legi da gi mai phom de kai kum na ucha ge na khanjar ko ni adu mi sei thabi ro madam ya jaran hoi thagajari sei khudol tamjarak lage leikidraba lata mangeshkar sina sakpiramba aibam samani puna sakpiba banga sharma gi mekta aibam sam singna thawai hapire bai sei khudol tamjagi mayam puna taminasi Kadai lau ni khujing paloi na chat min na shi ma pham ama thamoi ani na pam jaba ma pham ama thamoi ani na pam jaba
चची लागलो नतुंगिना लागले चतलो आवांबा सिंगदोंदा लैसिलगी सानाफाम येंगुसी नतुंगिना लागले चतलो उचार पाम्बी ucal pambi marakta nungsi paumenarusi Heklusi Laisal Shuna लागलो चतसी हेक्लूरसी Kucham nana chachi chatu Kucham nana chachi chatu लैरा पारे लैरांग पारेन लेंलुसी नुंगशी लैपुन शेमलुसी ho ho Mathangda caller malokachagi. Hello. Hello, madam. I kawadagi Bilson to Sweden, sir. Madam. Taram noksari isagi apamba isay karam batabi gani. Madam, pari nija kanagi tulong to madam. Bijenta Kumar Sharma gi mayekta. Ado isay shibu kana tami nagadabano aduga mate masungang biram da bayararoi. Madam. Tajari kana tami nagadabano isay say haibiu. Bema. Konsum bimola. Hoy. Madam siga tumi tami nazarage madam jagan tag dami anga. Ado isay sa mate madang hangang biram mo haibabu. Madam haiti aja dia da. Pamjawai sum to jawni da. Hoy. Mathang doin to jawni. Tagachari isay kudol tamjarag lagi Bijenta Kumar Sharma gi mayekta no maitem pahari na saklibay shay nuja kanagi changlaw no kudol tamjari mayam po na tamina say.
nuja kanagi chinglauno pai ma puni nungole singil kanagi leinam no hamoy aigi khoidare nuja kanagi chinglauno pai ma puni nungole Koloi magi pau hang ho de aina nusirubana halure thamoi magi sakhang ho de aina khoidarubana halure khoi miti mien landa khoi miti mien landa yaro saji oidure nuja kanagi chinglauno pai ma puni nungole singel kanagi leinam no hamoy aigi khoidare nuja kanagi chinglauno pai ma puni nungole lamgi seklara khangjade nangbu yungi pombira khangjade nangbu lamgi seklara khangjade nangbu yungi pombira khangjade nangbu kari lai kolgi lamgi seklara khangjade nangbu yungi pombira khangjade nangbu lolugani leiram kaida lolugani leiram kaida leinam na leikai palale nuja kanagi chinglauno pai ma puni nungole singel kanagi leinam no hamoy aigi khoidare nuja kanagi chinglauno pai ma puni nungole yungi pombira khangjade nangbu lamgi seklara khangjade nangbu yungi pombira khangjade nangbu kari lai kolgi lay
ꯁꯦꯛꯂꯥꯔꯥ ꯈꯪꯖꯗꯦ ꯅꯪꯕꯨ ꯌꯨꯝꯒꯤ ꯄꯣꯝꯕꯤꯔꯥ ꯈꯪꯖꯗꯦ ꯅꯪꯕꯨ ꯊꯝꯖꯔꯦ ꯑꯗꯨꯗꯤ Hello. ꯍꯜꯂꯣ Hello. Hello. ꯍꯜꯂꯣ Tabibra. Isagi ming laifam haibiu. ꯀꯛꯆꯤꯡꯗꯒꯤ ꯑꯁꯥꯔꯥꯅꯤ ꯀꯧꯋꯦ Karamba isay khanbidoino haibiu. ꯑꯩ ꯍꯧꯖꯤꯛ ꯏꯁꯩ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯁꯤꯕ ꯑꯩ ꯆꯠꯅꯤ ꯍꯥꯏꯕꯗꯣ Kunjabiyarina sagliba isay ado isay sibu kana kana taminadoino. ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ Ado isayse mate matang angbagi khudongchabadi leigadro. ꯍꯩꯗꯤ ꯍꯩꯇꯦꯕꯨ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯈꯤꯇꯪ ꯃꯇꯦꯡ ꯈꯛ ꯉꯥꯡꯉꯛꯀꯦꯀꯣ Hoy. ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯒꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ Thagattari isay khudol tamjaraklage. Kunjabiyarina sagliba isay pacha film gini khudol tamjage mayam puna taminasi. Nangse thawai nungshibay tagini ayukina numitni numidangina thajini nangse thawai nungshibay tagini ayukina numitni numidangina thajini yenglaga Nangse thawai nungsiba ay tagini ayukina numitni numidangi na thajani Nangse thawai nungsiba ay tagini ayukina numitni numidangi na thajani yenglaga uraga pangnung tanung sire nangonda ngaujare pangnung tanung sire nangonda ngaujare Thabalgi ipomda malangi sahumda Thabalgi ipomda malangi sahumda Thekna layna jagoi saro Yenglag pena nungsiba na aku Nangse aigi thawai Nangse thawai
nungsiba ay tegini ayukina numitni numidang ginathajani yeng laga ura uraga pangnung tanung sire nangonda ngaujare Tamla chingi lamdam duda tahowi nangi kungul gi mami Tamla chingi lamdam duda tahowi nangi kungul gi mami Kaira pathamoy se uduna lakhi lay hore madi chingya gi lay kulda lay hore madi chingya gi lay kulda ha Mathangda caller malokhatjagi hello Hello, good morning, madam. good morning taram nongsari sagi ming laifam haibiu Phone Sandhya kaur. karam bai sei khanbi gadawri live phone in program asida saruk yabirakpa Yajena sapat thamaina kai babu nakhantho pada nungshibana mirai babu daksan lai bada tawdu yam phajana sakpire thagachari ado isai sibu kana kana taminagadabano haibiu Mani jo taminari phone ko tamin jari mala. kudol tamjarak lagi ezina saklibe isai Sonjava thamoi se kai hallenga sidi nangna machetana ba nangu nushina sonjava thamoi se kai hallenga sidi nangna machetana ba fajinga ngam hoda nung siruva pirangi ifu to jarure Nusigi momonogluva thaina tinthana balambi leblaru imam sida uhandiranu kai horanu ito se uraganamna leblaru imam sida uhandiranu kai horanu Jarambanung sigi Kaugang labay gita moida Tirang lenang nadikay na ba Thamoy magidik na ba Tudo na chatlage na fambagi May chat na yung labat Nambunung sirubagi pira
ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯕꯕꯨ ꯗꯥꯛꯐꯝ ꯂꯩꯕꯔꯥ ꯏꯔꯥꯜꯒꯤ ꯐꯪꯖꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯤꯅ ꯄꯨꯟꯁꯤꯁꯦ ꯇꯥꯡꯒꯣꯏ ꯌꯣꯜꯍꯜꯂꯦ ꯀꯥꯎꯔꯒꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯁꯤꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯊꯃꯣꯏꯗꯗꯤ ꯅꯪꯕꯨ ꯎꯔ 인자랑바 와글세 마이사 파울에 시디 마이착시라 마이사 파울에 시디 마이착시라 leplaru imangsidaw hanbirano kaihurano itose uraganang leplaru imangsidaw hanbirano kaihurano itose uraganang ꯃꯊꯪꯗ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ 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 ꯇꯥꯖꯔꯤ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯟꯗ꯭ꯔꯣ ꯂꯩꯇꯥꯗꯦꯐꯝꯗꯒꯤ ꯐꯥꯅꯨ ꯀꯧꯋꯦ. ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ. ꯑꯣ ꯈꯨꯠꯁꯥ ꯑꯅꯤꯒꯤ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣ ꯈꯨꯠꯁꯥ ꯑꯅꯤꯒꯤ ꯑꯃꯖꯤꯠ ꯂꯧꯌꯦꯡꯕꯝꯒ ꯁꯨꯁꯃꯤꯇꯥꯒ ꯑꯣꯏꯕꯅꯤ. ꯑꯣ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯆꯤꯟꯅ. ꯑꯗꯨꯏ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨ. ꯏꯁꯩꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯄꯦꯃꯥꯄꯇꯤ ꯅꯥꯎꯊꯣꯏ ꯑꯗꯨ ꯐꯣꯟꯗ ꯁꯨꯝ ꯄꯥꯏꯔꯤꯕ ꯏꯅꯨꯝ ꯄꯨꯔꯅꯤꯃꯥ ꯔꯕꯤꯇꯥꯁꯤ ꯈꯣꯏ ꯁꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ. ꯍꯣꯏ ꯊꯥꯒꯠꯆꯔꯤ. ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ. ꯈꯨꯠꯁꯥ ꯑꯅꯤ ꯐꯤल्मꯗꯒꯤ ꯁꯨꯁꯃꯤꯇꯥ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯈꯥꯏꯗꯦꯝ ꯏꯃꯣꯒꯤ ꯃꯌꯦꯛꯇ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ.
ꯁꯣꯟꯊꯔ ꯊꯝꯃꯣꯏꯅꯤ ꯊꯝꯂꯤ ꯂꯣꯠꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯝꯃꯣꯏ ꯅꯨꯡꯗ ꯂꯣꯟꯅ ꯅꯪ ꯈꯛꯇꯅꯤ ꯊꯝꯂꯤ ꯂꯣꯠꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯝꯃꯣꯏ ꯅꯨꯡꯗ ꯂꯣꯟꯅ ꯅꯪ ꯈꯛꯇꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯈ꯭ꯔꯕ ꯍꯛꯆꯥꯡꯅꯤ 이마기 깔라봐 농주 까야나 한진 한진 까야라 잠라면서 꽃레로 이니 맛복시기 누시면서 한진 한진 까야라 잠라면서 꽃레로 이니 맛복시기 누시면서 leplavani aisu nangidamak kathoklabani thamoy se na famda leplavani aisu nangidamakta kathoklabani thamoy se na famda satlaro ne nanning tamna ithanungda lotlaro ne thamoy nungda kanna khanghanda Isay si tahan zakibo loinana live phone in program sandok ba hauzik yon di matanga shida lo shinjari tharum sandok tuna tahan jari ba si 91.2 megahertz sa sandok sari ba Diamond Radio channel dai ne hauzik ni haki matung tawa fangbigani ngasigi rasifal amadi matam gi wafum lantok tringai mangwina natin ba break amatang lojari Lengsin biraksi Khapri Industries Tentha marungban amadi chingthangwa tainaba mafamda leizari yum sanana nabagidama khwaidigi faraba stone dust isingna samdrabasu sijanaba yaraba khwaidigi faraba nikthokpagi mathau tadraba leirakliba khudimak amatta manghandana sijanarba yaraba nung asengbadagi chapkhairiga semba stone dust fangbiragani sel su yamna tingdraba yum sabagi khwaidigi faraba amadi tonga ba construction singidamak sijanaba yaraba stone dust Khapri Industry Tentha marungban amadi chingthamga tainabada marang kaina leijani mafam asida adomna laktrabasu mobile te call tobiraklaga adomgi yum tana thinnabagi khudong chabasu leijari mobile number 8836